Kurumjari. Norris Window TV na sandokchariba nungchugi pau miyeng tabiri bapumdamapu ahanba maktada taram nokchari. Ngasi Imphal da phongkiba maruoiba pauche singe manungda maruoiba pauche oriba huyelan pau amadi Naharol Thodanggi editor gi ayabi lawjaraga pauche sa phongkiba maruoiba pau sing pathukchari. Ahanbada local news pathukchari. Nagamicham taruk hatkibadu achauba asoibani amasung ngakpiyu haina Kukizo Council na phongdorakli. Mamang thagi tara hundoida Kangpopi District ki Leilon Wi-Fi khulgi nupi singna hana faraba matungda mamit amasung makhut punsilaga Kuki terrorist khutpu amada kusinakibadagi Nagamicham tarukpu mihathina hatokhiba thodok adu khwadigi chauba asoibani amasung ngakpiyu haina Kukizo Council gi Chairperson na Paumi Singda Phongdokri. Churchampu District Pangthokpa Paugi mifam amada mahakna wafam asi phongdokladuna achauba asoiba asigidamak Kukizo Furuki mahut sinduna ngakpiyu haizakhibaga loidana asiguma thodok thohankiba miyoi singbusu yaningdaba phongdokhi. Paugi mifam asida mahakna Nagamicham taruk hatkiba thodok adu achauba asoiba amani haidaduna thodok adu emotion gi wamada thokibani. Thodok adubu aihakna akanba maungda yaninde masigidamak lale amasung aigi miyangi mahut sinduna ngakpiyu haijari haiki. Mahakna makha taraduna asigumba thodok sing asi tangkhul naha amana luchingba miyoi singna Kukigi miyoi ani hatkiba Kukigi maikaida fazanduna thamkiba miyoi kunmathoi hana thadokpagi thodok thokiba amasung ambush tawduna pastor ahum hatkiba aduga atopa marina sohankiba thodok singdagi thorakpani haiki. Panbayabadi Nagamicham taruki haksang thasigi tarada Leilon Wi-Fi khulgi mafam amadagi fangkibani. Amaromda Kukigi lup singna chahi asigi February da Naga amasung Kukigi marakta khut thoknaba haurakibadagi Kuki Furuki miyoi taramari hatkre amasung yum kayana mai thakre hainasu claim tawrakli. Paugi mifam amada sarugyakiba Buwalzongsu NSCN IM amasung ZUF Kamsong yauna Bicham Singda attack chathaba militant group singi mathakta akanba thabak lokhatkadabani makhoibu chamjafam pibani chingnaba mafam singda akanba investigation chathagadabani hainasu Paumi singda phongdokhi. Loinana naga taba mafam singda changsilakliba lambi thingbagi khongjeng sing handok handuna mahausagumna analaying chana thaknaba potlam hidak langthak amasung thau yauna irangna soholaba miyamda phanghananabagi thabak lokhatkadabani hainasu phongdokhi. Out of emotion that I really criticize it, but however the world, our country has labeled a Kukizo as a very wicked tribe or a very bad tribe. But I would like to clarify that since the conflict with the Nagas of Manipur, I would like to question the government, the people of India and the people of Manipur and the Nagas as well. Because initially this conflict started with when Drunket Tangkul boy was beaten up and was in fact taken up to the Belize authority to apologize as per the custom and tradition. However, due to outside interference, that could not happen, and I'm very sorry about this. So all this started with all these things, and then later on, two Kukizo men were killed, and then on the other hand, the Kukizo who has held hostage of 21 persons has been released without any condition. Then again, there is an ambush and which killed 3 pastors as well as injured 4. That trigger and with emotion, as I've told it earlier, as I've said it earlier, they have killed out of emotion. I'm very sorry for that, and I apologize on behalf of my people. But let's see, till now, our village has been torched and 14 people have been murdered by the
Kachanagas and the Tangkuls till sulfur, whereas were killed out of emotion dead 6 Naga civilian. Imagine, who has caused more murder, who has caused more villages up till now and so far and even today. I like to point out that in Ukul, Akukizo villages has grouped themselves in 3 places, that is in Chasat, Paikuk and IC. And the Tangkul Nagas refuse to sell the essential goods such as grains, dals or medicines to the Kukizo people. So at this time when I see all these things, I have requested the governor, of course no doubt some rices and dals has been given to them, but that was not sufficient. Now they are still struggling with this. Zazang tekta mapanggal kalaba IED aba pokai kre asokpa ani Churachandpur hospital da puraklam le none police na di pokai de hai Khaupum PS na di PRO da hangbiro hairiki ngarang nungthil pung amaga mini kuntrarom tarapada none district ke Khaupum PS na kodba Zazang tek kholi mafam amada mapanggal kalaba improvised explosive device ama pokai beda Kuki militant ani shiraga ahumna bomb na paduna Fibam Luna Soki Habigi Pau social media da platform singda viral oraki. Pawasi social media ki tonga platform singda viral orapadagi confirm tonganaba numidang waram pung taruka minit tarani thoi pung taruka minit tarani pan amasung taruka minit taramapanda Pauches na None District Police Control Room da telephone tauduna thodogasigi matangda confirm tongna bahonaki adubu Pauches na telephone anirak tawrabasu paikalakide Numidang waram pung taruka minit kunmathoi tarakpada control room asidagi telephone tawraktuna minit amaga second nifu taruk lom wari sanadna thodogasi chumbra haina hanglubada Khaupum PS ki OC gi maikaidagi di asigumba thodok thokpa laite haina phongdorakle khumlakhi Mobile phone switch receipt tawkhidaba adu SP gi manakta leibadagi ni haina su sengdoraki wafam asidagi ngarang numidang waram pung taruka minit kumanga amasung pung nipan ga minit tara manga tarapada Khaupum PS ki officer in charge oriba inspector amada telephone anirak tawrubada mahaki mobile phone adu switch off tawduna dairamki tungda numidang pung tara ga minit yangkhai tarapada pauchi asina amuk hanna OC gi mobile phone da phone tawduna hamlubada thodok asigi chapchaba confirmation fangba ngamde amasung PRO da oina hangbiro hairaki None District Police Control Room na asigumba thodok thokiba laite hairakpadagi pauchi asina Churachandpur District Control Room da ngasi nungthil pung 5 ga minit 58 taruk ga minit 9 pung 3 ga minit 12 amasung pung 9 ga minit 16 da telephone maridak tawduna hangbada bom na panuna sokpa miyoi ani Churachandpur District Hospital da numidang waram pung 3 ga minit 9 tarakpada laying naba purakre makhoi hek purakpaga laying bagi thabak chathabana hospital asida deploy tawriba police personnel singna makhoi anigi maming matha yauna thodogasi matau karamna kadai da thokibano haibadu hangbagi khudong chaba laikidri haina phongdoraki wafam asidagi pung khara kanaraba matungda pauchi asina amuk hana control room asida telephone tawduna wari sanabada soklaba miyoi ani adu x-ray lamnabagi damak hospital gi mapanda puthokre hairaki Makata na control room da telephone tawduna hamlubada x-ray lamnabagi damak puthokiba asokpa anidu amuk hanjina purakikadra natraga purakloidra haiba ngamdre makoi ani Manipur gi mapanda leiba laying shimda punaba hotnarambasu yai hariki adubu pauchi asigi maikaidagi soklaba miyoi anidagi maming matha amasung thodok adugi matangda khangnanaba aroiba oina Minidang pung mapang minit kuntra nipan room tarapada control room asida telephone tawrubadadi paikhalakidre amaronda police control room dagi nimidang mahausagamna aiba cherolama thorakrabasu Zazang teki thodogasi gi matangda wafam amata padakide hairi
Tampakta Tandu Leitaba Hanjilaktuna Hanagi Fibam the Lady Jiribanda IDP Leitrabaga Manari Yumnam Kimchan Landamasigi Tampaki District Kudinda Tapna Tandu Leitaba Hanjilaktuna Hanagi Fibam the Lady Jiribanda Su Mahak Masama Chatuna Mar Maitai Amadi Rongmayama Kundaminari Basing Atunda Chaukat Tauran Kaya Paikatnaba Wari Sanaki Amadi Hojik Jiribanda IDP Leitrabaga Manari Haina ing Bisingamaga Chamapan Hundraga Mangada Congress Lenga Padingada India Pumbada Emergency Thamkiba Adubu Ningsingbo Oina Nasi BJP Manipur Pradesh Sinduna Thambal Sangen the Pangtokiba Yankai Mato Shuba Sambidan Hatia Divas Ki Thoramda Chief Minister Yumnang Khemchana Phongdokri Mahatma Makhatana Haikibada Jiribamda Prime Minister Narendra Modi gi miyeng Makhada Anauba Achoba Project Amasu Soidana Laklagani Hayaduna Matamadu Congress na Lengak Paduna Bharat Pumbada Thamkiba Emergency adu ngasidi matamadu gi Congress ki asoiba singadubu miyamna tapna wakhal taratuna Congress marai chaitharakliba ni haina phungdokhi matamadu emergency gi marumda Congress yadaba miyoi kaya fazinduna jail da thamki Prazamiyam yadrabadi Lengak Shashan awabu oigani maithiba oirakani haibasi kawedabani hainasu mahakna makhatana phungdokhi Thoramadu Saruk Yakiba Home Minister Govindas Konthojamna Haikibada Bharat ki democracy sashan asida prithibina Bharat pu ikai khumba thamli aikoi constitution da khumjinduna tongan ba Bharat laiba nagarik pumnamakna ningtamna ngangjaba yabagi fundamental rights pumnamak sing adubu ngasigi numit disingamaga chamapan hundraga mangagi June 15 da matam adugi mai pakpa ngamjaba Prime Minister aduna thingjinkibaga lonena madugi mayokta laiba kayabu jail da thamjinki Nangba yaba kayama nanghankide Article 352 asigi makhada internal dispense leide haiduna civil liberty pumnamak sing asi suspend tawduna democracy gi wahanthok lehendaba amadi mahakna lisang sina sasan tawba ngamnabagi honarapa pumnamak sing aduda miyo lakh amaga lising taragi mathakta Bharat democracy gi chada patha democracy kandaba yade haiba adugumba leader sing adubu jail da namsinduna thamki honaraba ningbu ninglaba ekoi amata oina chapchana lepa matamdadi haiba emergency aduna ngangkhide Nasibi awamba Bharat ama emergency aduga jail da lairaba emergency adugi mayokta laikiba matik magun lairaba rajniti amadi scholar kayana support tawraga anauba Bharat apunba Bharat ama ekoi na ngasi uwa famliba asi matamadu da emergency da mayong yakiba adugumba leader pumba adunani haiki Makhatana haibada ngasi ekoina emergency asi ikaw kakthoklaga adugumlaba Congress party na consent sadana wangangba T-shirt amalitlaga Bharat ki constitution paraga safe constitution hainan makhoigi mathangi generation sing aduna ngasi sulambi soroktagi hendoktuna parliament fawba tholakli safe constitution haibasi ekhoigi constitution asi kanana tankhigabage asengba culprit asi kanano karamba family no constitution bo khumjilaga article mayam adubu khongoi nakhiba imung asi kanano karamba party no haibasi ngasi ekhoina khangdokadabani Aduguma party adudi Rahul Gandhi na safe constitution haiduna constitution machama paraga chatliba adugi family adunani haibasi Manipur plaza amani Bharat ki plaza pumnamakta khangan famthoi hainasu mahakna makhatana phongdokhi Thoramadu da BJP MLA kayasu sarugya kibaga lonena emergency thamkiba matamadu da hak thingnana chaitheng famkiba landam masigi miyoi singda ikai khumdaba oina khudol tamki
सेंटर की लुचिंग सिंगी खोंग पायरगा लेंगाकदबगी सरुक शीखिबना सरुक चाम हेना फै इबोबी प्रोफेसर अंगमचा बिमोल अकोइजमना एमपी ओइना वासक लौखिबा नुमिति अनिरक शुभ कुमोन थोरम पांगथोखरी सेंटर की लुचिंग सिंगी खोंग पायरगा लेंगाकदबगी सरुकपुदी सीखिबना सरुक चाम हेना फै हाइना हौजिकना कांग्रेस प्रेसिडेंट ओरिबा हानगी चीफ मिनिस्टर ओक्रम इबोबी एमएलए ना फोंगदोखरी वाफम कुमजाली कुंगमरी पांथोखिबा 19 सुबह लोकसभा मिखलदा भोट मसिंग ख्वाइदगी यामना फंगदुना माय पाकिबा प्रोफेसर अंगोमचा बिमोल अकोइजमना चाही अदुगी नुमित असिदा एमपी ओइना वासक लौखिबगी अनिरक सुबह निंगसिंग कुमोन पांथोकपदा अथोइबा मिथुमलेन ओइरेदुना फोंगदोखिबनी JNMDA ऑडिटोरियम दा सेलिब्रेटिंग पीपल्स वॉइस पीपल रेसिस्टेंस हाइबा पांदमदा पांथोखिबा थोरमदा कांग्रेस एमएलए सिंह के रंजीत टीएच लोकेश्वर सुजुकुमार ओक्रम अमसुंग सकनायरबा मियोय कयाना सरग्याखी ओक्रम इबोबिंगा मखा ताना हाई मणिपुरदा चाही लिसिंग कया कनागी मखा पोंदना हिंजरपा मसागी पुवारी निंथिना लेजबा लेबागनी इंडियादा तिनख्रबा मतुंगदा अपिकपा अमसुंग मिसिंग यामजदबा स्टेट अमा ओइबगिरा खंगदे अमगिनी खंगदे मणिपुर मियांगी खोलाव लेबाग असिना ताबिरिजबरा हाइबसी अचौबा वाहंगी हंखी महांगना मखा तारगना स्टेट असिदा पालिबा लेंगागसी था कया हौजिनख्रबसु हौजिक फावा मिनिस्ट्री एक्सपांशन तौबा ngамदना लेरी हौजिक स्टेट असिदा लोगिवा लेखिद्रे नेशनल हाईवे थिंगे थिंजेसनु तंगाई फदबा पोटलम सिंह फंगे फंक्सनु फंगलोई तोक्सनु मखोई मसेल हानागे हानसनु हाइना सेंटरना दैथोगलिबा मवोंगसिदा मणिपुरी अमा ओइना खांगबा ngамबगी वांगमदा लाक्ले हाइखी थोरमदुदा वांगांगदुना इना मणिपुरगी एमपी अंगमचा बिमोल अकोइजमना हाई मणिपुर थोकलिबा इरांगसी चाही अहुम असिगी मनुंगदा अफसपा थंबा थंदबा अमदी बीजेपी हापगी मतंग यावना स्टेट असिगी लेंगाकलोंदा सेंटर की इथिल चावना चंगले मणिपुर हौजिक ओरिबा फिल्म असी मियांगी ओइबा कॉन्शियसनेस अमा यावदनदी होंदोकपा लेंगमलोय मियाम मिकप थोलपददी बोट काबा ngamkhibani amadi MP ओइना वासक लोबा ngamkhibani मियांगी यादे हाइबगी वाखल लाक्लबदी इंडिया लायकनसु मणिपुर अपिकपा स्टेट अमा ओइजरगसु करिसु नमथबा ngamloi डेमोक्रेसी दा आई अमदी अखोय अनिसी यामना चावना मरी लेनै मणिपुर अमा पुरकनबा आईदगी हौरगा इसाना थौदांग लौमिनसी हाइखी शुगनुगी एमएलए के रंजितना थौरमदुदा फोंदोखिबदा कुमजाली सिंगनी कुंगमरीगी लोकसभा मिखलदा कांग्रेस पार्टी ने पुथोखिबा अंगोमचा बिमोल अकोइजमना मार्शल पावर अमदी मनी पावर माइथीबा पिरमनगा वोट लाख अमा हेंदुना माय पागलखिबसी मणिपुरगी पुवारीदा लेहौरगदबा तांककमनी कुमजाली सिंगनी कुनहुमदगी मे अहुमदगी थोरखिबा इरांगना सोखलबा मयुम तांगोय ओनख्रबा लैफम चाफम लैत्रबा रिलीफ कैंप लेलिबा मियोय लिसिंग कया अमसुंग मणिपुर कन्बा पामा मियाम लाउखिबा खोलाव मतम अदुदा लेरंबा बीजेपी की एमपी अमदी पार्टी से चमिनरिबा एनपीएफ की एमपी अनिना पार्लियामेंट योहनबा ngamkhide अदुबु जुलाई अमगी अहिंदा एमपी बिमोलना पार्लियामेंट मणिपुर मियांगी खोलाव पुदुना वा ngangbada अतै एमपी सिंह डेक्स थिंगिना पोलिंग थवखिबा अमदी रूलिंग एमपी सिंह थक निगनखि मणिपुर कायगद्रा हाइना निक लाउना लेरिंगै चरगसिदा पॉलिटिक्स तौरिबनी हाइदिना पंगहाइ हाइजिनदुना अमगा लाना लौनबा याबा मवंगदा प्रोपेगेंडा मयाम अमा संदोरपसि ख्वाइदगी लाइबक थीबनी हाइखि महात्मा मखाताना हाइखिबदा कांग्रेस पार्टीना सेपरेट एडमिनिस्ट्रेशन की मायुक्त लेपी हाइबसी ngalingaidagi लाउरगा लाख्रबनी वोट काहौदबा मीना युमफम याउदबा वाफम पंगहाइ हाइजिलगा मणिपुर मियाना थाजबिगनु कुमजाली सिंगनी कुंतरे की मिखलदा बीजेपी अमदी मपांग सिंह मरु फंगना मुथत हौद्रबदी मणिपुर कन्म ngamloi हाइना महात्मा मखाताना फोंदोखि
National News amuk pathukchari Terrorist ni haiba wahai mahiroi singi mathakta sijanakhiba Dharmendra Pradhan na lale haijagadabani Lok Sabha ki leader of opposition oriba Congress party ki luchingba Rahul Gandhi na khongjang changshiliba mahiroi singi mathakta Education Minister Dharmendra Pradhan na terrorist ni haiba wahai sijanakhiba adu lale haijafam thoi amasung mahak minister oibadagi resign tawgadabani haina demand tawkhri Lenga ki market ki semlakpa policy singda wahang tawriba naha amadi mahiroi singbu target tawduna Education Minister Dharmendra Pradhan na bakhoibu terrorist ka manai haina phongdokhi Social media da Rahul Gandhi na thagalakiba warolda mahiroi singna lenga angalauba examination ama question paper leak oiraba amadi atopa asoiba kaya ama lairakliba asigi mayukta khongjang changshiliba amadi thabak fangdabagi matangda mayuknariba awaba sing aduga mari lengana protest tokiba singi marketigi makhoibu terrorist ni haina changdamnarakpani Rahul Gandhi na makha taraduna lengang asigumba wahi singasi sijanarapagi achoba maramdi makhoina paikhaliba thabak thorom kaya maithirapani haina phongdokhi lengang asigi administration na lokhalapa thabak ayamba ahoba leirakpa asina naha singi tungi punsida chamamnaba amadi pendaba kaya phongnarakli Mamangda Sulaiman na tonga wahi sijagaduna policy program soibigi matangda wafam phongdokhiba singbu lana lamjingbagi thabakta leptana chatharakli Lawba singbu andalon GB amasung parasite ni haina mingthonki Mahang Education Minister Dharmendra Pradhan bu laibaga sigi naha crore kayada lale haijau amasung nahagi asoba sing adugidamakta Education Minister gi famdagi resign taw haina phongdokhi Lengak paiba BJP ki mayukta criticism wafam lakpada laibag ningdaba Kambuni haina hekta mingthon pibiri masi BJP gi hawna launchatni mahang education system asibu sel tanfam oina semdoklaba achoba record ama oire haina malal siri Amazon gi CEO na Modi unakhle India da dollar million nifunipan investor na balauthokri Malem gi maming leiraba company ama oriba Amazon gi chief executive officer ND Jaisy na ngasi New Delhi da Prime Minister Narendra Modi ga unakhi bagalona kumjali singani kuntra fawgi manungda company asigi maikadagi US dollar billion nifunipan investor gani haina lauthokri Company asigi maikadagi India da long term commitment ama oina hanadagi chathadura lakliba thabak thorom kaya asigi matakta anauba investment asi tawdoribani Jaisy na makha taraduna Amazon na India da artificial intelligence amadi cloud infrastructure pakthok chokthokna bagidamak ahenba US dollar billion around the investor gani haina su phongdokhi Investment asida laibaga sida maruina Mumbai amasung Hyderabad ta laiba Amazon Web Service ki data center sing asigi capacity bu hena pakthok chokthok hangadori Madina laibaga sida startup ki khudongchaba enterprises kaya linkhatpagi tanja amadi lenga ki organization singna advance oraba AE chip sing access toba yahanba AI service manage toba lunana secure orba cloud infrastructure lahinbada natana developer tool kaya sagatpagi tanja lairi Amazon company gi marketigi malemda AI amasung cloud infrastructure gi lamda khwadigi yamna invest toba oigedori kumjali sing ani ga taradagi listing ani kontra fawgi manungda Amazon company na India re invest tokiba amadi tawgodori ba sanfam sing punsilaga punna US dollar billion marfunipan hengadori social media gi matangda thamlaki ba wafamda Jaisy na Amazon company gi marketigi India gi customer sing seller developer kaya amadi enterprisation kaya chahi tara hena khudung chaba pidna laklibani hauze ude pakthok chokthopagi angan basur oiribani
International News amuk patok shari. Venezuela da minute amada anirag yuha hakre miyoi chama ga marfuni pansi na fangle building chani yankai hena ningkai kri. Venezuela da minute amada 7.2 amasung 7.5 yongna hakiba akan ba yuha anina leibaga duda achauba khudongthiba ama mayuk na hali. Leibaga sigi konum Caracas ki akoibada hakiba akan ba yuhana La Guayala city da building chani yankai hena ningkai ki haina UN Office for the Coordination of Humanitarian Affairs na fongdokri. Tamthiraba yuha asina hojik fawda miyoi chamaga marfuni pan sikre amasung lisingama chongarom asoka panangle haina Venezuela gi acting president Delcy Rodriguez na fongdokri. Leibaga digi city ama oriba lo La Guayara tamthiraba yuha hakiba asina hena achauba chaitin fangan kibaga loinana rescue team singna ngamjubi thakta mi kanba amasung thibagi thabak chathanaba acting president Delcy Rodriguez na leibaki television da fongdokri. US Geological Survey na thamlakiba warwal amada tamthiraba yuha aduna miyoi lising taragi matakta shiramlagani haibagi thazaba thamkibaga loinana ngasi anganba ai fawda miyoi lising tara thiba khangna leikibagi report thamlaki. USGS na makata na thamlakibada Caracas ki nongchutlomda kilometer chamaga humfurom thapna leiba mafam amada magnitude 7.2 yongna yuha hakraba minute amagi tungda amuk hanna hena kanba mawungda magnitude 7.5 yongna akanba mawungda nikhi hairi minute ama thangna na anira yuha hakiba aduna leiba ki konung Caracas ki akoibada leiba building kaya ningkhai kibaga loinana anakpada leiba region kaya dasu yuha gi chaitheng chawna mayukna ki. Europe ki laibak ama oiriba France Venezuela da thokiba laibak thiraba thodok asida mi kanbada mateng pangnabagidama miyoi marfuga manga sabat team ama thakre hairi. US yauna maling laibak kaya nasu Venezuela da khudaki oiba tengmang pinana ba laukthokki baga loinana Venezuela laingak nasu state of emergency laukthokri. Ukraine gi strike kaya gi matungda Russia na makhoi gi air defense adu Moscow da mapangal kankhanan khri. Ukraine gi san attack toba ngamba drone singna Russia gi manung hanjunba mafam kaya da chatharki ba attack sing aduna maram moiduna Russia na maruiba target sing action na bagi thabak lakholapada leibak adu gi konung Moscow yauna mafam adu da air defense ki mapangal kankhanan khri haina Ukraine gi president Volodymyr Zelensky na phongdorakli. Haukiba thakara asida Ukraine nongthaktagi attack tawbagi chang hengat handuna Russia gi military installation amadi energy facilities inda akai atoi kya thoraktuna amadi army rapiba supply gi line sing talakana achoba mai papa ama oiribani. Zelensky na namik kudingi piba video pausal da ngarang Russia gi maikadagi air defense sing adu Moscow city yauna mafamadu dagi kilometer chongarom chatlaga laiba Valdai town dasu air defense system sing adu hanadagi mapangal kankhanan khri. Valdai hariba mafam asida Russia gi president Vladimir Putin gi mayumsu lairibani loinana Russia gi mainland ga peninsula ta samnaba yamna maru oiba supply route ama oiba mafam adigi cultures thong adubusu ngak shenna bagi thabak kankhalakli. Moscow city khakta da Russia na air defense missile sing kapna ba launch kaya thamjingba haukhre. Ukraine Russia ri khwadigi chawba city singi manungda anishiba oiba amasung Putin gi hometown St. Ngapigani Ukraine gi drone singna attack chathakiba aduna Russia gi Michael gi Jackson thorangi khongthang singasi hanadagi kankhalakpani kumjali singini tara marida Russia na logi wamada landaduna loshin kiba mainland Russia dagi kankhatnaba yana kanna honari haina Zelensky na paudungki. Journalism bomb pukhai handuna hat khri
Saudi Arabia ki TV channel amada mathau tawba Yemen ki journalist ama car da bomb pokhai handuna hatkre hairi Yemen ki journalist Muhammad Aida ki car da sit bomb ama thamduna pokhai halakpadagi journalist adu sikhibani haina Reactor Beach tawba television channel adugi employer na report tawrakre angang mari ki mapa oriba journalist aduna matomta gari aduda thauduna chatlingai bomb adu pokhai rakhibani Security Service inga journalist aduda tha amagi mamangda kihan khangan ki hainasu TV channel asina phongdorakhi Northeast Window TV na sandok chariba nung tilgi pao matang asita losinjari niyong tabi ni bapum na mapu amuka suhana kurumjari. Haksang panatamge hairabadi iramda masimakta da laiba khwaidagi pharaba hospital singi manungda ama oiriba Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tobiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawiro natragana aikoigi office Sparkle Educational Service 2nd floor Northeast Window TV Building Hata New Chikon Road Imphal East Manipur da lengsin birau